Hi ma'am. Koi huzik Gujarat uzare Gujarat ki Mahesana hariba mafam asidani koi lairisi huzik hariba mafam sida koi Uttara National Dance Festival koi ki Sun Temple da pangtoko festival si yawulak chabani hariba Mahesana hariba mafam se koi ki India gi Houzik Prime Minister oibiriba Narendra Modi gi magi birthplace ni magi kenone district hai tare ko adu manung dani pangtok kadru se as an artist amoina as a dancer Manipur ki jagoi seida leibuna maram oraga khoida kodong chaba khara apanda chatpa apanda mayamda khoi culture gi kano se santok na bagi khoi da khudong cha phangi masi puna mai khoi gi ishor gi gai tare ko magi thaujal galoina na khoi gi oja guru Singh gi Manipur gi oja guru Singh gi khoi gi thaujal dagini khoi na si chatpa phangjari basi hariba festival sing si chatpa matam dai khoi da khoi na houzik Manipur da thengnariba khoi gi yamna tangdu leita da ba Pibam Ladiba, Yamna Awaba, Pumaki, Raza Kudimak, Section Kudimak, what a waba Punamoxe. I see Tanza Pangagadi Quinadum, she had done no meams in the Khan of Honese. Masi Equigisu ride me as a culture activist Moina, Jagui, Sada Laduba, culture can win a Ladubanina, Equida. Equi culture the labor, Equida Tilmariba Awaba Mayam. Se koi share ta wuda kaso kai blaite mase koi gi ride ni kanam tana masi raise mumbai kaso yaroi koi kamal people ama oina as a citizen of India ama oina koi da power pa koi gi pukninggi sengna pukninggi thul kadan ta bida koi na aseng ba thengnari ba koi hasi ki issue myam se koi na mingonda haiba da kaso kai blaite through koi na koi culture da koi na haigada bani haija bani Singh Hargadi, true culture the Natani, Equise, Karma from the Gino, Manipur have sick, Maki history Carino, Maki geographical area, Magino Carino, Maki culture Gimaramda, Maki heritage Gimaramda, Quiki people Gimaramda, Quina Tanza Pangomatamda, Isusiga related oina, the compulsory Haina Honazay, Haribasida. Karigum by Quina, Hoy, nearby say, Wangang that Soikiba Kogi, Tangsley boy ba, Soiki Lankibo, some York Viaco, the Matu Mam excuse of Vigani, Adobo, Quinangang University, political angle, the Nanga of Nate, just Equida, artist Samoin, Equida Pausarakpa. Common people Lamada, when a Parokpa, Kogi Wakalon, the Quina just Sierto Wakatani, Masida do Hena Kogi, any. Issue the XYZ ki bias the ngang bam tate koi se peace loving people ne Manipur have se Manipur da zati kaya have the ethnic group kaya matare punna punsala ga koi na pula poina laimina ba adugum ba yamna fajaba state amane India da pun khra matung da koi fajaba state ama ore bane hariba se koi na mipum khudimok ta koi na khangan bai se koi gi thongni true culture get through Manipur have say Maki history Maki Tihasi on Gasu Amna Kuidaba Adugumba Ariba written history Kui Saki language Lazaba Mayek Lazaba Adumba history in a Quina written record in a Quina lady written record not about I say creation myth Mali Masikumai Shama Inoka say picture ba Equigi, as over Nasanamaki characters and Manamara Quid the Lada Mineva. Nasi Quina like Harau the Uriba, Asida Quina Uriba Mayam say. Culture do one Bagida Montani, was Agurus in Hansin, not Hamiramapon Atani, Nasi Arang Habadi, and Nasita Roga Hector no Alga formed the way of the Masisa he listen Kaya, Sangaga formed the Rogan Nasi Uriba Pumas a Quay Pony. Hector could have Taikogi, Kanomam Sikahan Bayaro, Masay Kogi ride me. Equally say peace loving people ne koi peace the palm peace not regadi koi da
kari haidono thama pan sujale khoi yang ware se na habada loina ma section khudi mak loi wari ba sing marung da so khoi artist ama oina khoi su kari no haiba haibong khangdaba yamna waba bai se khoina khoi adum khange usi artist ki section khudum ta lari sing sida yamna wana re haiba khoi na han newspaper da ka su thengna gi du khoi ki courtyard theater sumang lila da like I said now sing society to get to have how young na re adai di khoi gi atop light musician oiro moro sida lai ba sing su yamna kari hai do no wa bana mara masa masa gi oiba instrument ka da yo laga chanari hai ba gi phibam om lai re khoi si khoi gi nature na khoi gi kano to dana covid ana mu sahi amani mu mangure mi si wa ba ya wana re masida madudi prithvi pumbagi kan issue ni madu koi somehow tawra koi manage tawna kre aduga hauzik na mo only for Manipur gi oina artificial xyz sina maram war kana thokhiba issue sina maram war kana koi da hek ta awaba se karino haiba se koi na phongthok ngamdre koi yam theng na ware section khudi mo wari mark sida koi artist haiba section se koi su through performance through kano sida koi na hingjabani ado hai ma'am se Manipur da di tha mapan su jalai koi tabu taba sina maram hoga ma'am se ha ka law ba kam ba di am wa ba kano do tanja se yori ba se koi zik tanja se da koi na ta ke hai da re performance pa me hai do so ka tabu ya ba nate tau hai ko su kumain tau do no tau ro ko na so do ba koi se ware ha ba su khangbi gadabani koi section khudi maktagi awa me amle mark sida koi artist have section su yang ware have khangbi gadame koi artist la ising sidi ta sena haijar gada koi di just akoi na pamjuru ba akoi ki passion do adu lai jab khatane sena koi na ekta government job phangdana kano phangdana koi se adumaina settle do ba life na te koi sidi koi xyz mi khara amdi phangba yai ko adu di only 1% mutane phangdoi do aduna oja aduna makhala more oi hogda bai khoi 99% se asidi khoi through khoi gi performance base aduga khoi gi social leiba mayam sida kano tor kan da khoi na khoi gi earning oi jabane adugo ko hanga sidi leiba ki film sina maram ora kan da thama pal ma si khoi kasum tawduna leire yang ware hariba awaba se ngasidi malem gi kano khudi masu almost khangmudi khangdara bang ta ni section khudi mak tagi khangna ba honari adusu as an artist amoina so khoina so hosi wari base eigi oiba platform phama tamda ekoi se karamba people no ekoi se karamba misak no ekoi se karamba ekoi gi group no jati no ekoi gi history ekoi gi culture ekoi gi heritage kayamuk yamna wangna leijaba no hari basing se Tanzana piwa mafam khudi mak ta khoina haina khona gani nong mo da history semba ya banate ha ahing amada khoi gi culture semba ya banate ahing amada khoi gi khudi mak se semba ya banate adubu nasi khoi gi violence number moraga wars number moraga I think violence ai tare ko asi number moraga loina ba kahen bagi piwa amla ko sti masidi yaroi khoi culture khoi gi history akhoi gi masak kai ba sungya yaro have se masi thamjage thank you ma'am